Fazaba car ama thauba haibasi mioi khudingmaki manglalni asida amuk luxury car thauragadi khoina khalli misak asi laibak faidako haina malemda khwaidagi atangba car haragadi Rolls Royce ni luxury car asi mamal asuk yamna tangliba karigino sale yamna leirabasu hek leige yadriba karigino newspaper yenba angang amana karamna company asi hautukibano asiguma interesting facts kayama ngasigi video sida fangbigani Ming Frederick Henry Royce 27 March 1863 Alwalton England asi pongnafamni ichilinaw mangagi manungda aina khwaidagi atombani aigi baba milda ata takpagi business tawrami adubu fail oiki adudagi aikhoi London da yum honglakhi sahi kharani matung laibak thibadagi 1872 sahi aduda baba muk leikhide lairik makha tamba ngamkhiramde pukilana sida paisa mathau tabanina ayuk khuding newspaper madi telegram yumthong khudingi chatlaga pirami 1878 matamaduda aigi antigi matengna Great Northern Railway Company da thabak tawrami adudagi amuk electric light and power company da amuk 1884 sahi aduda 20 pound saving aduna imanaba Ernest Claremont na 50 pound pirami aingonda adudagi F.H. Royce and Company haina haudokhirami matamaduda dynamo samadi electric cranes semagi thabak tawrami adudagi company adu register tawkhirami Germany amadi USA dagi cranes samadi dynamo export ka hena lakpana company asi loss sarami adudagi Royce aina car oina sembagi lepki gari gi akopa details khangnabani haiduna Tekeo Valley amadi Dion car laikhirami adudagi 1904 sahi aduda Royce ay samakna car ahum semki masida amadi aigi business partner Claremont da gift tawkhirami Henry kauba nupa amana muk amalaikhi Charles Rolls kauba nupa amana Royce aigi car si ubada yam pamagi mong ulami Charles di sale paiba misaka mo oirami masamaki car showroom su leiba misaka mani Charles na offer pirami madudi Royce aina semba car khudingmak Charles Rolls na leigani haiduna asumna business partner deal tarba matung company asigi ming asi mioi anigi mingda habadi Rolls Royce haina thonkhibani 1904 ahanba car Rolls Royce 10 HP launch tawkhirami business adu success oikhemadi market ta ahanba lakpa matamda mayamna pamna leinakhi 1907 Rolls Royce Silver Ghost koba amamuk launch tawkhirami matamaduda best car in the world gaming tholsu fangkhirami 1910 laibak thiba thodok plane crash obedagi Charles Rolls laikhide 1914 Royce na airplane engine semba hoki car gi demand helakpadagi Massachusetts US ta anopa factory amamuk hodokhi adudagi Springfield Ghost Rolls Royce amuk launch tawkhirami Rolls Royce na sports car semba company Bentley bu laikhi 22nd April 1933 United Kingdom UK da Henry Royce so taibang pan thadokhirami hauzik 2022 fawba world gi most expensive amadi luxury car asi Rolls Royce na oiri wari sidage khoina khangmangami madudi ai lairik haiti imung manung wai haibagi problem lairabasu sai sagi haijaba singjabadu mafamatam sana sijinaragadi lem na mangde haibasi Henry Royce na pramani matamama Rolls Royce car asi fatawdi pubagidamak sijinarami haibasi tabi khraba 1920 gi matamaduda Rajasthan gi ningthau Maharaja Jai Singh London da koiba chatpa matamda lambi aduda Rolls Royce motor cars London haiba showroom am ukhirami Maharaja Jai Singh gari da ngaujaba ningthau ama oirami showroom aduda leiba fajarba gari mayam adu ubada leibagi wakhal pokhi car adugi mamal adu khangning mandana English salesman aduda hangba matamda salesman aduna yam sauna yenglaga thina chaikhi leiba sunga moidabada haiduna Maharaja Jai Singh su achamba fijol setpanina ningthauni haibadu kanana su khanglamde salesman aduna Indian lawai machani lairabani leiba ngamloi haiduna showroom adudagi tanthokhi Maharaja Jai Singh sauning labasu wa mata ngangdana showroom adudagi chatkhi London gi hotel da halaba matung yam sauna leirami karamna laman khumsige haina adudagi amuk Maharaja Jai Singh na Rolls Royce gi showroom adugi
mapuda pau piki madudi Maharaja Jai Singh car leiba laktori showroom da haina pau asi tabadagi red carpet ka thadana tauki Maharaja Jai Singh na Rolls Royce taret leibagi order tauki madi loina case oina piki showroom manungda pau asi tabada loina ngangna khirami Maharaja Jai Singh na gari mayam adu Bharat ki Maharaja Jai Singh gi mehelda yohanabasu haikirami loina na salesman adusu Rolls Royce showroom da thabak tawriba mioi mayam adudi yam haraurami gari mayam ama yole haiduna adubu Maharaja Jai Singh gi plan adudi kanamta khanglamde Rolls Royce mayam adu Bharatta yorakpaga wai sitpa mioi singda pikhirami amadi Maharaja na hairami madudi amot akai pumnamak Rolls Royce gari asida hapo haina wai asi salesman aduna tabda ngakhi amadi newspaper da hapkhirami London da leiba miyamna khanglaba matung Rolls Royce company gi mathakta noknakhi madudi asuk tangba gari bu dustbin oiba haiduna ayuk khuding asumna fatawdi adu Rolls Royce gari da haplaga purami pawasi America amadi Europe pumbada sandokhi adudagi market da Rolls Royce gi mingchat yamna thiki sale paiba mi su haina ki Bharata dustbin oiriba gari bu luxury car ni haina karamna haidono haina asumna yonbagi sang so asum hantarakhi amaramda Maharaja Jai Singh di kumay adu yenglaga noklami company adugi mapu adu pai leitabadagi Maharaja Jai Singh da sithi iraga lanjare haina haijaki loinana anauba Rolls Royce taruk amaso pijage haina hairakhi adusu lemna Maharaja Jai Singh su laman khumba loire pele haiduna ngakpikhi asumna Rolls Royce gari da amot akai purambadu lepkhirami asidagi ekhoina khangba ngami madudi mi amabu magi masak natraga fije sakchet yenglaga kaidawnungda hanthaba mit yengda yengloidabani ani subada laman khumba haibasi khut thanabagi mahut thabak aduna utkadabani haibasi ekhoina khangba ngami chawkhalakpagi matungina car da su makhal kayama uri ekhoina dubu Rolls Royce na asuk tangliba madudi rupees 6.22 crore dagi hawi amadi khwaidagi atangba last price na kayano haragadi adugi fix leite maramdi customer na pamleba demand gi matungina Rolls Royce ki employee sing na semi ado kari maram gi tanglino haibadu interesting facts kayama khangminasi number 1 car ase sembada ayamba khutna semi number 2 customer gi demand matungina 40,000 color apamba choice torba matung car ase semi asida natana manungi interior design so customer gi demand matungina semi adunabu ayamba mi celebrity prince so businessman khaktana afford tawangami loinana servicing amuk tawbada 4 lakh price muk sangi number 3 gari manungda famlaba matung Rolls Royce ki ghari natana atopa makhol amata tadi number 4 Rolls Royce khwaidagi yamna thauba country asi Hong Kong ni number 5 wheel gi middle da R haina thabadu chienba matamda su R gi logo adudi on the bidalai number 6 Rolls Royce sida uriba logo si huran ge harba su huran mangamde maramdi khutna khajiktang hek mukpaga automatic masa mathanda changki logo amagi price asi Indian currency da 5 lakh ki sang da oi number 7 Rolls Royce car ma semada tha taruk ki sang da changi number 8 customer na pamabadi order tawba matamda gold natraga diamond body da napayai namidangi matamda thauragadi night sky gi view gari manungda uba fangi number 9 Rolls Royce asi hanadi kanamtagi makhada leiramde masa mathanta semlami sarami adubu market town sarba matung BMW company gi makhada leiri hojiksu amadi number 10 gari asi layer turret rak pen tawi maramaduna pen khaktangda kilo nifu hena lumi paisabu pairadi leining bakar leibayai Rolls Royce leiba haibasi hekta line di oiroi adubu miyoibana honaragadi leiba ngamoi haibasu leiti marmaduna ahenba paisa tanjage hairagadi Ganesha color prediction asi sanaragasu line paisa tanba yai UPI gi matengna recharge torba matung green violet natraga red asi select tobiraga laibak sang yengba yai karigumba sumlagadi paisa double fangbigani asigidama company asigi telegram group amadi apps asigi link comments amadi description da thamjaramgi maramaduna isagi bank details marik sumna menbiu amadi laibak sang yengbiu Ganesha apps asi angama makai friends mayam da share su toubiyu in WhatsApp Facebook Instagram da isagi link atudagi friends mayam na sanaba helingai asomgi bonus phangba henbigani
Company Telegram group asigi prediction timing asi 1:30 PM, 4:30 PM amadi 8:30 PM. Timing asida sanaragadi 99% ngambagi chance wangna lay. Ganesha apps asi download tobiraga laibak sang amuktang yengbiu. Video si haubadagi le fawatang yengbibagi damak ngamkhay laytana. Friends mayam thagatsari. Thank you.